ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯂꯔꯁꯀꯤ ꯃꯇꯥꯡꯗꯅꯦ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯂꯝꯇꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯤꯗ ꯗ꯭ꯔꯦꯁ ꯀꯂꯔ ꯀꯔꯝꯕ ꯁꯦꯠꯄ ꯐꯒꯗꯒꯦ ꯀꯥꯏꯅꯒ ꯍꯪꯉꯛꯄ ꯌꯥꯎꯋꯦꯀꯣ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯃꯥꯏꯅ ꯁꯦꯝꯖꯔꯦꯀꯣ ꯑꯗꯣ ꯉꯁꯥꯏ ꯄꯨꯔꯅꯤꯃꯥꯁꯤꯃ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯌꯥꯎꯁꯪ ꯃꯅꯨꯡꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯀꯔꯝꯕ ꯀꯂꯔꯁꯦ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯆꯥꯟꯅꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯦ ꯑꯗꯣ ꯑꯍꯥꯟꯕ ꯀꯣ ꯃꯦꯁ ꯔꯥಶꯤꯗꯩ ꯍꯧꯔꯁꯤꯀꯣ ꯃꯦꯁ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯑꯉꯥꯡꯕꯅꯦ ꯍꯪꯒꯄꯥꯟꯅꯦ ꯑꯉꯧꯕꯅꯦ ꯁꯤ ꯁꯦꯠꯄꯤꯌꯨꯀꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯀꯂꯔꯁꯦ ꯀꯩꯅꯣ ꯅꯦꯒꯦꯇꯤꯕꯤꯇꯤ ꯀꯔꯤ ꯀꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯆꯠꯈꯤꯅꯕ ꯑꯗꯒꯤ ꯂꯛꯀꯨꯝꯕ ꯏꯟꯍꯥꯟꯁ ꯇꯧꯅ ꯗꯥꯎ ꯌꯥꯅꯕꯅ ꯍꯥꯏꯔꯁꯤꯅꯀꯣ ꯁꯤꯒꯨꯝꯕ ꯀꯂꯔ ꯀꯣꯝꯕꯤꯅꯦꯁꯟꯁꯀꯨꯝꯕꯁꯦ ꯈꯔ ꯁꯤꯖꯤꯟꯅꯕꯤꯌꯨꯀꯣ ꯑꯉꯥꯡꯕ ꯁꯦꯠꯀꯦꯔꯥ ꯍꯪꯒꯄꯥꯟ ꯁꯦꯠꯀꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯉꯧꯕ ꯁꯦꯠꯀꯦꯔꯥꯀꯣ ꯃꯦꯁ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯃꯊꯪꯒꯤ ꯕ꯭ꯔꯤꯁ ꯔꯥಶꯤꯀꯣ ꯕ꯭ꯔꯤꯁ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯑꯉꯧꯕꯅꯦ ꯑꯁꯪꯕꯅꯦ ꯍꯤꯒꯣꯛꯅꯦꯀꯣ ꯑꯉꯧꯕ ꯑꯁꯪꯕ ꯍꯤꯒꯣꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯠꯄꯤꯔꯣꯀꯣ ꯃꯤꯊꯨꯟ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯑꯁꯪꯕꯒꯨꯝꯕ ꯁꯦꯠꯄꯤꯌꯣ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯅꯨꯃꯤꯠꯇ ꯑꯣꯏꯔꯦꯅ ꯈꯜꯂꯁꯦ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯑꯁꯪꯕꯁꯦ ꯑꯃ ꯑꯗꯨꯝ ꯌꯥꯎꯍꯟꯕꯤꯕ ꯀꯔꯀꯠ ꯔꯥಶꯤꯀꯣ ꯀꯔꯀꯠ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯉꯧꯕꯅꯦ ꯍꯪꯒꯄꯥꯟꯅꯦ ꯑꯉꯥꯡꯕꯅꯦ ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯁꯤꯡꯍ ꯔꯥಶꯤ ꯁꯤꯡꯍ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯁꯤꯗ ꯂꯥꯛꯇꯣꯏꯁꯦ ꯑꯉꯥꯡꯕꯅꯦ ꯍꯪꯒꯄꯥꯟꯅꯦ ꯑꯗꯨꯒ ꯄꯤꯡ ꯀꯂꯔꯀꯣ ꯂꯩ ꯃꯆꯨꯁꯦꯀꯣ ꯑꯗꯨꯗꯨꯃ ꯁꯦꯠꯄꯤꯕ ꯌꯥꯏꯀꯣ ꯀꯩꯅꯥ ꯔꯥಶꯤꯒꯤ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯦ ꯀꯩꯅꯥ ꯔꯥಶꯤꯒꯤꯅ ꯑꯩꯈꯣꯏꯅ ꯁꯦꯠꯄ ꯌꯥꯕꯁꯦ ꯒ꯭ꯔꯤꯟꯅꯦ ꯕ꯭ꯂꯨꯅꯦ ꯑꯗꯨꯒ ꯔꯦꯗꯀꯀꯣ ꯑꯁꯪꯕꯅꯦ ꯍꯤꯒꯣꯛꯅꯦ ꯑꯗꯨꯒ ꯑꯉꯥꯡꯕꯒꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯇꯨꯂꯥ ꯔꯥಶꯤꯒꯤꯁꯤꯅ ꯑꯉꯧꯕꯒ ꯑꯉꯥꯡꯕꯒ ꯑꯗꯨꯃꯥꯏꯅ ꯁꯦꯠꯄ ꯌꯥꯏꯀꯣ ꯋꯥꯏꯠꯀ ꯔꯦꯗꯀꯀꯣ ꯑꯗꯒꯤ ꯕ꯭ꯔꯤꯆꯤꯛꯀꯣ ꯕ꯭ꯔꯤꯆꯤꯛꯁꯤꯅ ꯑꯃꯨꯛ ꯑꯉꯥꯡꯕꯅꯦ ꯀꯩꯅꯣꯅꯦ ꯂꯩ ꯃꯆꯨꯅꯦ ꯑꯗꯨꯒ ꯍꯪꯒꯄꯥꯟꯅꯦ ꯔꯦꯗ ꯄꯤꯡ ꯌꯦꯜꯂꯣ ꯕ꯭ꯔꯤꯆꯤꯛ ꯔꯥಶꯤꯒꯤ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯆꯥꯟꯅꯒꯗꯕ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯠꯄꯤꯒꯗꯕꯁꯦꯀꯣ ꯙꯅꯨ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯍꯪꯒꯄꯥꯟꯒ ꯑꯗꯨꯒ ꯍꯪꯒꯄꯥꯟꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯉꯧꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯦꯠꯄꯤꯕ ꯌꯥꯏꯀꯣ ꯑꯉꯧꯕ ꯁꯦꯠꯄ ꯌꯥꯏ ꯈꯤꯇꯪ ꯕ꯭ꯔꯥꯏꯠ ꯑꯣꯏꯕ ꯀꯂꯔ ꯍꯥꯏꯇꯥꯔꯦ ꯑꯔꯪꯕꯒꯨꯝꯕꯁꯦ ꯁꯦꯠꯄꯤꯌꯨꯀꯣ ꯂꯪ ꯈꯔ ꯈꯤꯇꯪ ꯁꯥꯏꯅꯤꯡ ꯌꯥꯎꯕ ꯈꯣꯠꯄ ꯗ꯭ꯔꯦꯁ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯀꯨꯝꯚ ꯔꯥಶꯤꯒꯤꯁꯤꯅ ꯍꯤꯒꯣꯛꯅꯦ ꯑꯗꯨꯒ ꯂꯩ ꯃꯆꯨꯒ ꯕ꯭ꯂꯨꯅꯦ ꯄꯤꯡꯛꯅꯦꯀꯣ ꯑꯗꯨꯒ ꯂꯥꯁꯀꯤ ꯃꯤꯅ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯌꯦꯜꯂꯣꯅꯦ ꯄꯤꯡꯅꯦ ꯔꯦꯗꯅꯦ ꯋꯥꯏꯠꯅꯦꯀꯣ ꯍꯪꯒꯄꯥꯟ ꯂꯩꯔꯦ ꯂꯩ ꯃꯆꯨ ꯂꯩꯔꯦ ꯑꯉꯥꯡꯕ ꯂꯩꯔꯦ ꯑꯉꯧꯕ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯔꯥಶꯤꯀꯣ ꯁꯝꯂꯞꯄ ꯚꯤꯗꯤꯑꯣꯁ ꯑꯣꯏꯔꯦꯀꯣ ꯌꯥꯝꯅꯗꯤ ꯁꯥꯡꯍꯟꯗ꯭ꯔꯦꯀꯣ ꯑꯣꯟꯂꯤ ꯖꯁ ꯀꯂꯔꯁꯇꯣ ꯍꯪꯉꯛꯄ ꯌꯥꯎꯋꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯨꯃꯤꯠꯁꯤꯗ ꯀꯔꯝꯕ ꯗ꯭ꯔꯦꯁ ꯀꯂꯔ ꯁꯦꯠꯂꯨꯒꯦ ꯀꯥꯏꯅꯒ ꯑꯗꯨꯗꯨꯒꯤ ꯁꯦꯝꯖꯔꯛꯄꯅꯤꯀꯣ ꯇꯦꯟꯇꯛꯅ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ